ngarang Manipur gi fast track court ta chahi 39 suraba nupa ama chahi nauribi nupi macha amage ikai khumnaba hanjin manghan bagi maral da chahi taramari akan bachera kaloina jail thajin khre haire maral leiraba misak adudi sanjenba makha lekai degi chahi 39 suraba maimom abo kawi mahak pungarang crime against women Manipur gi manung channa fast track court ta additional session judge amagi mangda puthokibane Panbe yai haukiba kumja lisingani nipan gi me tara tarukta victim gi mamana lamsang police station da thodok asi mari lenana abogi mathakta case ama register tawkhibane loinana report adugi matung ina case adugi matang da thijinba haurakkhibane amadi abona haukiba kumja lisingani nipan gi march 3 april kunmari me ama amadi me tara manga da chahi nauribi nupi macha adugi ikai khumnaba hanjin manghan ki haiba khangba ngamlakhibane Mahaki maral adu khanglaba matungda session judge na section 376 IPC ki makhada mahakpu jail da thajin ki bane